ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯩꯃꯇꯣꯟ ꯀꯧꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯈꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯐꯖꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯕꯨꯛ ꯃꯄꯥꯎ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯖꯇꯣꯟ ꯑꯁꯤ ꯁꯣꯅꯣ ꯈꯔ ꯁꯨꯏ, ꯃꯥꯅ ꯅꯤꯡꯕ ꯃꯥꯅ ꯇꯧꯕꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯐꯖꯇꯣꯟꯗꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯃꯧꯅ ꯐꯅ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯂꯩꯃꯇꯣꯟ ꯂꯝ ꯑꯗꯨꯕꯨ ꯇꯩꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯍꯀꯥꯝ ꯋꯥ ꯋꯥꯁꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯂꯝꯇꯩꯗꯨ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯏ꯫ ꯐꯖꯇꯣꯟ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦꯗ, ꯏꯃꯥꯅ ꯂꯝꯇꯩꯕꯤꯔꯝꯕ, ꯅꯃꯧꯗꯤ ꯏꯪꯕꯁꯤꯗ ꯇꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯇꯧꯕꯒꯤ ꯇꯧꯕ ꯃꯩꯔꯥꯁꯨ ꯂꯥꯡꯕꯤꯔꯝꯃꯣ, ꯅꯃꯧ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤꯌꯦ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯅꯦꯝꯗꯤ꯫ ꯐꯖꯇꯣꯟ ꯍꯔꯥꯎꯅ, "ꯑꯁꯦꯡꯕꯒꯤꯁꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯏꯃꯥ?" ꯅꯨꯡꯁꯤꯃꯟꯗꯅ ꯆꯥꯊꯣꯛꯅꯤꯡꯕ ꯑꯃꯕꯨ ꯌꯥꯎꯔꯦꯅꯦ ꯏꯃꯥꯗꯤ꯫ "ꯍꯦꯔꯥꯗ ꯏꯃꯥ, ꯅꯥꯞ ꯆꯥꯗꯕ ꯑꯩꯕꯨ ꯆꯥꯊꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯀꯥꯏꯅ ꯃꯤꯕꯨ ꯀꯔꯝꯍꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯏꯃꯥꯕꯨ ꯍꯤꯡꯆꯥꯕꯤꯔꯕ? ꯁꯤꯗꯒꯤꯗꯤ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯂꯗꯧꯅꯤ꯫ ꯏꯃꯥ, ꯃꯤꯅꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕ ꯌꯥꯕ꯭ꯔꯣ?" "ꯌꯥꯏ, ꯅꯪꯕꯨ ꯃꯤꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕ ꯌꯦꯡꯅꯤꯡꯕ꯭ꯔꯣ?" "ꯌꯦꯡꯅꯤꯡꯉꯤ ꯏꯃꯥ, ꯑꯗꯣ ꯀꯤꯌꯦ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯈꯣꯝꯕ ꯃꯥꯁꯨ ꯂꯧꯕꯨꯛꯇ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯑꯩ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ." "ꯏꯃꯥꯒꯤ ꯈꯣꯝꯕ, ꯅꯪꯅ ꯂꯧꯕꯨꯛ ꯆꯠꯄꯗ ꯏꯃꯧ ꯑꯁꯤꯁꯨ ꯄꯨꯈ꯭ꯔꯣ. ꯎꯆꯦꯛ ꯉꯥꯛꯄꯗꯁꯨ ꯀꯥꯟꯅꯅꯤ. ꯃꯁꯛ ꯑꯁꯤꯁꯨ ꯂꯧꯉꯥꯛꯅꯤ ꯌꯥꯝ ꯃꯥꯜꯂꯤ." "ꯏꯃꯥ, ꯃꯥ ꯄꯨꯔꯒ ꯋꯥꯏ ꯁꯤꯟꯅꯕꯅꯤ. ꯌꯨꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯖꯁꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯝꯕ ꯃꯥꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ꯫ ꯐꯖꯇꯣꯟ ꯃꯥꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯂꯝ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ꯫ ꯃꯩꯔꯥ ꯂꯥꯡꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯏꯕꯦꯇꯣꯟꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯇꯣꯟ ꯑꯁꯤ ꯂꯩꯃꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯂꯩꯃꯇꯣꯟ ꯏꯕꯦꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ, "ꯏꯕꯦꯇꯣꯟ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯅꯝꯃ, ꯑꯩꯁꯤ ꯏꯅꯝꯃꯗꯒꯤ ꯂꯧꯕ ꯁꯦꯜꯗꯣ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯅꯝꯃꯅ ꯃꯩꯔꯥ ꯂꯥꯡꯂꯝꯂꯤꯕꯁꯤꯕꯨ ꯃꯧꯗꯨꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯃꯧꯗꯤ ꯇꯨꯝꯂꯝꯈꯤꯅꯤꯅꯦ." "ꯍꯧꯖꯤꯛꯄꯣ? ꯅꯠꯇꯦ ꯏꯅꯝꯃ, ꯃꯧꯗꯨꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ?" "ꯃꯁꯥꯒ ꯉꯝꯗ ꯈꯣꯠꯇꯕ ꯀꯔꯤꯝꯇ ꯇꯧꯗꯦ. ꯍꯧꯒꯠꯂꯝꯂꯕꯅꯦ, ꯇꯨꯝꯁꯤꯠ ꯐꯥꯗꯦꯗꯅ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤꯕ." "ꯀꯔꯤꯅꯣꯗ ꯏꯅꯝꯃ, ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯇꯨꯝꯁꯤꯠ ꯐꯥꯗꯅ ꯇꯨꯝꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩ ꯆꯪꯗꯨꯅ ꯍꯧꯗꯣꯛꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯟ ꯑꯗꯨ ꯐꯖꯇꯣꯟꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯥꯗꯤ ꯃꯌꯥꯒ ꯀꯥꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯅꯥꯈꯣꯛꯂꯤ꯫ ꯐꯖꯇꯣꯟꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯕꯦꯇꯣꯟꯅ ꯈꯜꯂꯤ, "ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ? ꯃꯅꯦꯝ ꯍꯅꯨꯕꯤ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯃꯥꯅ ꯃꯌꯥꯒꯁꯤ ꯂꯥꯎꯅ ꯀꯥꯗꯅ ꯃꯁꯤꯗ ꯅꯥꯈꯣꯛꯂꯤꯅꯦ." ꯏꯕꯦꯇꯣꯟ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯐꯖꯇꯣꯟꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯕꯗ ꯇꯥꯗꯕꯗꯨꯗ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯀꯧꯏ꯫ ꯐꯖꯇꯣꯟꯗꯨ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯕꯦꯇꯣꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯏꯅꯦ ꯂꯥꯛꯑꯝꯃꯤꯔꯣ? ꯑꯩꯗꯤ ꯇꯨꯝꯂꯤꯉꯩꯗ ꯏꯅꯦ ꯂꯥꯛꯄꯒ ꯈꯪꯍꯧꯗ꯭ꯔꯦ." "ꯈꯪꯉꯣꯏ ꯅꯪꯗꯤ. ꯅꯅꯦꯝꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯅꯌꯥꯒꯗꯨ ꯂꯥꯎꯅ ꯀꯥꯔꯗꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯅꯤꯅꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥꯏꯒꯗꯨ ꯏꯀꯥꯏꯗ꯭ꯔో? ꯅꯪꯅ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯅꯦꯝꯁꯤꯅ ꯑꯣꯏꯅ ꯅꯪꯒꯤ ꯁꯦꯕా ꯇꯧꯗꯨꯅ ꯂꯩꯔꯦꯅꯦ." ꯏꯕꯦꯇꯣꯟ ꯑꯁꯤ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯦ, ꯃꯥꯅ ꯉꯥꯡꯅꯤꯡꯕꯗꯨ ꯄꯉꯥꯡꯗ ꯉꯥꯡꯏ꯫ "ꯏꯅꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯍꯧꯒꯠꯄꯅꯤ. ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯍꯌꯦꯡꯈꯩ ꯉꯟꯅ ꯍꯧꯒꯠꯂꯒꯦꯅꯦ." "ꯍꯧꯒꯠꯂꯨ. ꯃꯧꯅ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯅꯤ. ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯆꯥꯛꯈꯨꯝ ꯆꯪꯅꯕ ꯇꯧ. ꯉꯁꯤꯗꯤ ꯏꯅꯦꯁꯨ ꯁꯤꯗ ꯆꯥꯛ ꯆꯥꯗꯧꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯇꯣꯟꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯥꯁꯨ ꯃꯅꯦꯅ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯍꯧꯒꯠꯈ꯭ꯔꯦ꯫ ꯏꯕꯦꯇꯣꯟꯗꯨ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯅꯝꯃ, ꯅꯠꯇꯦ, ꯏꯅꯝꯃꯕꯨ ꯃꯧꯁꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯝꯃ, ꯅꯪꯒꯤ ꯅꯊꯛꯇꯅꯦ ꯀꯥꯔꯒ ꯃꯥꯏ ꯅꯦꯆꯔꯈ꯭ꯔꯁꯅꯤꯑꯕ. ꯈꯔ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯜꯂꯣ." ꯑꯁꯨꯝꯅ ꯏꯕꯦꯇꯣꯟꯒ ꯂꯩꯃꯒꯗꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃꯇꯣꯟ
ꯀꯩꯊꯦꯜꯗꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯧ ꯌꯣꯡꯆꯥꯛꯁꯤ ꯑꯣꯏꯅ ꯏꯔꯣꯟꯁꯠꯂꯨ꯫ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯌꯣꯡꯆꯥꯛ ꯂꯩꯔꯛꯄꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯐꯤꯒꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯃꯐꯤ ꯍꯣꯡꯗꯣꯛꯄ ꯆꯪꯈꯤ꯫ ꯐꯖꯇꯣꯟ ꯌꯣꯡꯆꯥꯛꯇꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ, ꯇꯪꯈꯥꯏ ꯑꯃ ꯏꯆꯦ ꯑꯔꯨꯕꯤ ꯍꯣꯏꯗ ꯄꯤꯕꯤꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯇꯣꯟꯅ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗꯒꯤ ꯑꯔꯨꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯦ, ꯍꯣꯏ ꯏꯆꯦ ꯑꯔꯨꯕꯤ꯫ ꯑꯔꯨꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯏ꯫ ꯍꯩ ꯐꯖꯇꯣꯟ, ꯅꯪ ꯑꯣꯏꯔꯦ? ꯏꯆꯦꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦ꯫ ꯏꯆꯦ, ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕ, ꯌꯣꯡꯆꯥꯛ ꯃꯄꯨꯟ ꯑꯃ ꯂꯩꯔꯛꯄ, ꯑꯗꯨꯗ ꯏꯆꯦ ꯍꯣꯏꯒꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯔꯨꯕꯤ ꯌꯣꯡꯆꯥꯛ ꯊꯤꯜꯂꯛꯂꯤꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯔꯦꯗ ꯐꯖꯇꯣꯟ, ꯅꯪ ꯌꯣꯡꯆꯥꯛ ꯊꯤꯜꯂꯛꯄꯁꯦ ꯏꯆꯦꯁꯨ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯇꯥꯟꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯔꯦ, ꯌꯣꯡꯆꯥꯛꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯏꯔꯣꯟꯁꯤꯜꯂꯒꯦ꯫ ꯍꯣꯏ ꯂꯣꯟꯁꯤꯜꯂꯨ ꯏꯆꯦ, ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ ꯆꯠꯂꯣ꯫ ꯐꯖꯇꯣꯟ ꯃꯥꯁꯨ ꯌꯣꯡꯆꯥꯛ ꯑꯗꯨ ꯑꯔꯨꯕꯤꯗ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯌꯣꯡꯆꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯌꯣꯡꯆꯥꯛꯁꯦ ꯐꯅ ꯌꯥꯝꯂꯤꯕ ꯌꯣꯡꯆꯥꯛꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯌꯣꯡꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯃꯇꯝꯅꯤ, ꯀꯥꯟꯅꯗꯦ꯫ ꯐꯖꯇꯣꯟꯅꯁꯦ ꯊꯦꯝꯗꯨꯅ ꯄꯣꯠ ꯆꯩ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯀꯦꯕ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯔꯨꯕꯤꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯊꯅꯝꯕ ꯌꯣꯡꯆꯥꯛ ꯑꯗꯨ ꯌꯦꯡꯉꯤ꯫ ꯌꯣꯡꯆꯥꯛꯇꯨ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯃꯇꯣꯟ ꯉꯛꯅ, ꯀꯔꯤꯅꯣ ꯌꯣꯡꯆꯥꯛꯁꯤꯗꯤ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯔꯝꯃꯤꯗ꯫ ꯏꯃꯥ, ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯏꯆꯦ ꯑꯔꯨꯕꯤ ꯍꯣꯏꯗ ꯇꯪꯈꯥꯏ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯔꯤ ꯍꯥꯏꯕ ꯃꯧ? ꯌꯣꯡꯆꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯦ? ꯂꯩꯃꯇꯣꯟ ꯃꯀꯣꯛ ꯄꯥꯏ꯫ ꯂꯣꯏꯔꯦꯗꯅ ꯑꯩꯅꯗꯤ ꯌꯣꯡꯆꯥꯛ ꯃꯄꯨꯟ ꯑꯃꯗ ꯂꯨꯄꯥ 10 ꯄꯤꯗꯅ ꯂꯩꯔꯛꯂꯒ ꯅꯪꯅ ꯇꯪꯈꯥꯏ ꯑꯃ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ? ꯅꯠꯇꯦ, ꯃꯧ ꯅꯪꯅ ꯄꯥꯝꯕꯣꯏ ꯌꯥꯊꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯕꯗꯣ ꯌꯥꯝꯃꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯨꯕꯅꯤ꯫ ꯏꯃꯥ, ꯃꯇꯨꯡꯗꯒꯤꯗꯤ ꯄꯤꯔꯔꯣꯏ꯫ ꯃꯧ, ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯄꯤꯔꯁꯨ 4-5 ꯄꯤꯔꯒ ꯂꯣꯏꯔꯦ, ꯇꯪꯈꯥꯏ ꯑꯃ ꯍꯦꯛꯇ ꯄꯤꯕꯗꯨꯗꯤ ꯇꯧꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯇꯤꯡꯕ ꯃꯈꯩ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ, ꯈꯔꯁꯨ ꯂꯤꯛꯁꯤꯜꯂꯨ ꯀꯩꯗꯧꯏ? ꯐꯖꯇꯣꯟ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪꯁꯦ ꯉꯥꯡꯉꯤ꯫ ꯏꯃꯥꯒꯤ ꯌꯣꯡꯆꯥꯛꯇꯣ ꯑꯩ ꯍꯣꯔꯦꯟ ꯂꯩꯔꯒ ꯁꯤꯟꯒꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯊꯣꯡꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ꯫ ꯃꯧ, ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯍꯣꯏ ꯌꯥꯔꯦ ꯏꯃꯥ, ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯤꯕꯅꯤ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯏꯃꯥꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯒꯅ ꯉꯥꯡꯍꯧꯔꯣ, ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯃꯧꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯧꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯥꯒꯤ ꯐꯅꯅꯕ ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅꯦꯁꯦ꯫ ꯆꯥꯛꯁꯤꯕꯨ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯗꯨ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯑꯔꯨꯕꯤ ꯂꯥꯛꯄ ꯎꯕꯗ, ꯏꯆꯦ ꯑꯔꯨꯕꯤ ꯂꯥꯛꯏꯔꯣ? ꯍꯣꯏ ꯂꯥꯛꯂꯤꯕꯅꯤ, ꯅꯪꯕꯨ ꯋꯥꯏ ꯇꯥꯁꯤꯜꯂꯝꯃꯤꯔꯣ? ꯍꯣꯏ ꯏꯆꯦ, ꯃꯪꯒꯜꯁꯦ ꯌꯥꯝ ꯆꯥꯏꯔꯦ, ꯑꯗꯨꯅ ꯋꯥꯏ ꯇꯥꯁꯤꯜꯂꯝꯂꯤꯕꯅꯤ꯫ ꯏꯆꯦꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯌꯦꯡꯁꯦ ꯏꯄꯥꯝꯂꯣꯝꯗ ꯏꯄ꯭ꯋꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕ, ꯑꯗꯨꯗ ꯅꯪꯉꯣꯟꯗꯒꯤ ꯐꯤ ꯐꯅꯦꯛ ꯈꯤꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯆꯦꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦ ꯌꯦꯡꯉꯣ, ꯑꯩꯈꯣꯏ ꯀꯥꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯔꯛꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯏꯆꯦ꯫ ꯍꯣꯏ ꯉꯥꯏꯒꯦ꯫ ꯐꯖꯇꯣꯟ ꯋꯥꯏ ꯇꯥꯁꯤꯟꯕꯗꯨ ꯂꯣꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯑꯔꯨꯕꯤꯒ ꯂꯣꯏꯅꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯖꯇꯣꯟ ꯎꯄꯨꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯔꯨꯕꯤꯗ ꯌꯦꯡꯍꯜꯂꯤ꯫ ꯐꯅꯦꯛ ꯇꯥꯏꯗꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ, ꯐꯖꯇꯣꯟ, ꯁꯤꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯏꯆꯦꯗꯤ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯌꯥꯝ ꯄꯥꯝꯃꯤ꯫ ꯐꯖꯇꯣꯟ ꯅꯣꯛꯇꯨꯅ, ꯏꯆꯦ ꯑꯔꯨꯕꯤ, ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯏꯆꯦꯅ ꯄꯥꯝꯃꯤ ꯍꯥꯏꯔꯕꯅꯤꯅ ꯏꯆꯦ ꯑꯔꯨꯕꯤ ꯅꯪ ꯂꯧꯔꯣ꯫ ꯐꯖꯇꯣꯟ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯑꯁꯦꯡꯕꯅꯤ ꯏꯆꯦ, ꯂꯧꯔꯣ꯫ ꯑꯩꯅꯁꯨ ꯁꯤꯒꯤ ꯃꯆꯨꯁꯦ ꯀꯌా ꯊꯣꯏꯅ ꯄꯥꯝꯕ ꯑꯣꯏꯗꯕ, ꯑꯗꯨꯅ ꯇꯥꯏꯗꯕꯤ ꯊꯝꯂꯤꯕꯅꯤ꯫ ꯑꯔꯨꯕꯤ ꯅꯣꯛꯂꯗꯨꯅ, ꯐꯖꯇꯣꯟ, ꯅꯪꯁꯤ ꯅꯕꯨꯛ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦ, ꯂꯩꯀꯥꯏꯁꯤꯗ ꯅꯪꯗꯧꯅ ꯃꯕꯨꯛ ꯐꯕꯤ ꯃꯧ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯏꯆꯦꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯕꯅ, ꯑꯗꯣ ꯅꯪꯅ ꯂꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯏꯆꯦ ꯂꯧꯔꯒꯦꯀꯣ꯫ ꯐꯖꯇꯣꯟ ꯃꯥꯁꯨ ꯑꯔꯨꯕꯤꯅ ꯃꯕꯨꯛ ꯐꯩ ꯀꯥꯏꯅ ꯊꯥꯒꯠꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯧꯔꯣ ꯏꯆꯦ,
ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯐꯤ ꯐꯅꯦꯛ ꯌꯦꯡꯂꯝꯃꯤ ꯑꯔꯨꯕꯤꯅ ꯐꯖꯇꯣꯟꯒꯤ ꯐꯤ ꯐꯅꯦꯛꯇꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯃꯇꯣꯟꯅ ꯃꯃꯧ ꯅꯨꯄꯤ ꯐꯖꯇꯣꯟ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯣ ꯏꯃꯥꯁꯦ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯁꯤꯡꯖꯨ ꯈꯤꯇ ꯁꯨꯔꯛꯀꯦꯔꯣ ꯍꯣꯏ ꯏꯃꯥ ꯁꯨꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛ ꯑꯃ ꯁꯨꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯃꯇꯣꯟ ꯃꯥꯗꯤ ꯃꯃꯧꯅ ꯁꯤꯡꯖꯨ ꯁꯨꯕ ꯆꯪꯈ꯭ꯔꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯤꯡꯖꯨ ꯁꯨꯔꯨꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯕꯨ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯁꯤꯡꯖꯨꯗꯨꯕꯨ ꯃꯇꯣꯝꯇ ꯆꯥꯔꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯖꯇꯣꯟꯁꯨ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯩꯃꯇꯣꯟ ꯃꯥꯗꯤ ꯃꯃꯧꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯤꯡꯖꯨꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯀꯔꯤꯅꯣ ꯃꯧ ꯅꯪꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯏꯃꯥ ꯑꯩꯗꯤ ꯁꯤꯡꯖꯨꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯀꯣꯝꯄꯥꯛ ꯑꯃ ꯍꯦꯛꯇ ꯁꯨꯔꯛꯂꯕ ꯑꯗꯣ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯤꯡꯖꯨꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯤ ꯏꯃꯥ ꯏꯕꯥꯅꯤ ꯂꯣꯏꯅ ꯆꯥꯕꯁꯨ ꯉꯝꯃꯣꯏ ꯏꯆꯦ ꯔꯨꯕꯤ ꯍꯣꯏꯗ ꯈꯔ ꯄꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯊꯣꯛꯂꯨꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯍꯥꯞꯂꯝꯃꯤ ꯂꯩꯃꯇꯣꯟ ꯃꯥꯗꯤ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯐꯖꯇꯣꯟ ꯁꯤꯡꯖꯨꯗꯨ ꯍꯥꯞꯄ ꯂꯣꯏꯗꯨꯅ ꯃꯅꯦꯝꯗ ꯏꯃꯥ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯕꯤꯔꯝꯃꯣ ꯅꯃꯧ ꯁꯤꯡꯖꯨꯁꯦ ꯏꯆꯦ ꯔꯨꯕꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯁꯤꯡꯖꯨ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯔꯨꯕꯤ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧꯅꯤ ꯌꯨꯝꯁꯤꯗ ꯄꯣꯠ ꯑꯝꯇ ꯂꯩꯕ ꯌꯥꯗꯦ ꯃꯤꯉꯣꯟꯗ ꯄꯤꯗꯧꯒꯤꯗ ꯇꯧꯔꯒ ꯂꯩ ꯃꯧ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡꯁꯦ ꯃꯨꯠꯄ꯭ꯔꯥ ꯈꯪ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯍꯨꯏ ꯂꯩꯃꯇꯣꯟ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯁꯤꯡꯖꯨ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯁꯤꯡꯖꯨ ꯁꯨꯕꯒꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯤꯕ ꯄꯣꯠꯅꯤꯅꯦ ꯑꯩꯕꯨ ꯃꯁꯤꯕꯨ ꯄꯣꯠꯐꯝ ꯑꯣꯏꯅ ꯐꯝꯍꯜꯂꯦꯁꯤꯔꯅꯦ ꯂꯩꯃꯇꯣꯟ ꯑꯁꯤ ꯈꯟꯗꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯔꯝꯃꯤ ꯐꯖꯇꯣꯟ ꯃꯥꯁꯨ ꯑꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯏꯆꯦ ꯑꯔꯨꯕꯤ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯕꯅꯦ ꯏꯆꯦꯒꯤ ꯈꯔ ꯊꯤꯜꯂꯛꯄꯅꯤ ꯃꯍꯥꯎꯇꯪ ꯏꯆꯦꯁꯨ ꯁꯤꯡꯖꯨ ꯆꯥꯅꯤꯡ ꯂꯩꯔꯝꯂꯤꯕꯅꯤ ꯐꯔꯦꯗ ꯐꯖꯇꯣꯟ ꯅꯪꯅ ꯊꯤꯜꯂꯛꯄ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯏꯆꯦ ꯑꯩꯒ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯁꯤꯡꯖꯨꯁꯤꯁꯨ ꯐꯅ ꯌꯥꯝꯃꯤ ꯑꯩ ꯏꯇꯣꯝꯇ ꯆꯥꯕꯁꯨ ꯉꯝꯃꯣꯏ ꯌꯥꯔꯤꯗ ꯏꯆꯦ ꯑꯩ ꯏꯃꯥꯒ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯐꯖꯇꯣꯟ ꯆꯠꯈꯤꯕꯒ ꯑꯔꯨꯕꯤꯗꯨ ꯁꯤꯡꯖꯨꯗꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ ꯍꯥꯎꯈ꯭ꯔꯦꯗ ꯁꯤꯡꯖꯨꯁꯤꯗꯤ ꯑꯣꯛꯀꯗꯧ ꯃꯥꯟꯗꯦ ꯑꯩꯕꯨ ꯈꯔꯒ ꯂꯧꯔꯨꯁꯤꯔꯅꯦ ꯃꯣꯏꯒꯤ ꯃꯅꯦꯝꯗꯣ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯤ ꯆꯠꯂꯔꯣꯏꯒꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯥꯏꯕꯤꯗꯨ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯐꯖꯇꯣꯟꯕꯨ ꯀꯧꯏ ꯐꯖꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯂꯥꯏꯕꯤꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯆꯦ ꯂꯥꯏꯕꯤ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯆꯦꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯏꯆꯦꯁꯦ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯆꯤꯟꯕ ꯑꯗꯨꯗ ꯅꯪꯒꯤ ꯁꯦꯟꯒ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯏꯆꯦ ꯂꯩꯕꯤ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯜꯅꯣ ꯂꯨꯄꯥ 200ꯃꯨꯛꯇꯅꯤ ꯂꯩꯌꯦ ꯏꯆꯦ ꯅꯅꯥꯎꯗꯒꯤ ꯂꯧꯔꯣ ꯏꯆꯦ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯂꯧꯊꯣꯛꯂꯨꯔꯣ ꯐꯖꯇꯣꯟꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯟ ꯈꯔ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯐꯖꯇꯣꯟ ꯁꯦꯟ ꯑꯗꯨꯕꯨ ꯂꯥꯏꯕꯤꯗ ꯄꯤꯗꯨꯅ ꯏꯆꯦ ꯁꯦꯟ ꯁꯨꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯀꯔꯥꯏ ꯂꯥꯏꯕꯤꯅ ꯁꯦꯟ ꯑꯗꯨꯕꯨ ꯊꯤ ꯁꯦꯜ ꯑꯗꯨ ꯁꯨꯔꯕꯗ ꯂꯥꯏꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏ ꯁꯨꯔꯦ ꯑꯗꯨ ꯐꯖꯇꯣꯟ ꯅꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯠꯇꯦ ꯀꯅꯥꯅꯕꯨ ꯊꯥꯔꯤꯕꯅꯣ ꯏꯆꯦ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯊꯥꯕꯅꯤ ꯏꯆꯦꯗꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯀꯥꯡꯍꯧ ꯆꯥꯅꯕ ꯈꯔ ꯍꯦꯛꯅꯤꯡꯉꯤꯅꯦ ꯍꯦꯛꯈꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯌꯥꯝ ꯆꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯒ ꯂꯥꯏꯕꯤꯒꯗꯨ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯨꯕꯨ ꯍꯦꯛꯂꯝꯃꯤ ꯂꯩꯃꯇꯣꯟꯅ ꯃꯔꯨ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯐꯖꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯍꯦꯛꯂꯝꯃꯤ ꯏꯆꯦ ꯐꯗꯤꯒꯣꯝ ꯑꯁꯤꯁꯨ ꯍꯦꯛꯎꯋꯣ ꯍꯣꯔꯦꯟ ꯏꯟꯁꯥꯡꯗ ꯊꯥꯛꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ ꯂꯥꯏꯕꯤ ꯃꯥꯁꯨ ꯏꯟꯁꯥꯡ ꯇꯞ ꯃꯈꯩ ꯍꯦꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯇꯣꯟ ꯃꯥꯅ ꯏꯪꯈꯣꯜꯗ ꯆꯪꯂꯨꯕꯗꯗꯤ ꯃꯥꯅ ꯃꯔꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯍꯋꯥꯏꯁꯤꯡꯗꯨ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯦ ꯂꯩꯃꯇꯣꯟ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯃꯔꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯤꯕꯁꯤꯕꯣ ꯀꯅꯥ ꯂꯥꯛꯂꯒ ꯍꯦꯛꯈ꯭ꯔꯕꯖꯥꯠꯅꯣ ꯃꯧꯗ ꯍꯪꯒꯦ ꯂꯩꯃꯇꯣꯟꯅ ꯃꯃꯧꯕꯨ ꯀꯧꯔꯝꯃꯤ ꯐꯖꯇꯣꯟ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅ ꯃꯔꯨ ꯂꯧꯒꯦꯅ ꯊꯅꯝꯕ ꯍꯋꯥꯏꯁꯤꯡꯗꯣ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯍꯦꯛꯄ꯭ꯔꯣ ꯏꯃꯥ ꯏꯆꯦ ꯂꯩꯕꯤ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯀꯥꯡꯍꯧ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯍꯦꯛꯄꯤꯈꯤꯕꯅꯤ ꯃꯧ ꯅꯪꯕꯨ ꯏꯃꯥꯗ ꯍꯪꯉꯝꯕ ꯌꯥꯗ꯭ꯔꯣ
ꯏꯃꯥꯅ ꯇꯨꯝꯂꯒ ꯂꯩꯕꯗꯨꯗ ꯍꯪꯂꯝꯗ꯭ꯔꯕ ꯏꯃꯥ ꯃꯤꯅ ꯈꯔ ꯆꯥꯕꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯂꯤꯛꯑꯦ ꯍꯌꯦꯡꯋꯥꯏ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕꯁꯤꯗ ꯂꯤꯛꯄ ꯅꯠꯇꯦ ꯃꯔꯨ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯃꯊꯪꯗꯤ ꯀꯔꯤ ꯊꯥꯅꯤ ꯃꯥꯒꯤ ꯂꯥꯏꯕꯤ ꯍꯥꯏꯕꯤꯗꯨꯁꯨ ꯃꯈꯨꯠꯅꯅꯦ ꯃꯀ꯭ꯔꯥꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯒ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯥ ꯆꯥꯅꯤꯡꯉꯝꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯁꯨ ꯂꯩꯇ ꯋꯥꯁꯤꯗ ꯁꯨꯡꯉꯥꯡꯒ ꯂꯩ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟ ꯃꯥꯅ ꯑꯣꯏꯅ ꯃꯅꯦꯝꯗ ꯁꯥꯎꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟ ꯃꯃꯧꯅ ꯆꯪꯈꯤꯕꯗꯨꯕꯨ ꯌꯦꯡꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯗꯗꯅ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦꯅꯦ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯈꯣꯝꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯄꯥꯝꯗꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯐꯖꯇꯣꯅ ꯏꯃꯥꯅ ꯄꯥꯝꯗꯕ ꯀꯔꯤ ꯇꯧꯔꯒꯦ ꯅꯆꯥꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯁꯣꯅꯣ ꯁꯨꯏꯅꯦ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯕꯅ ꯀꯜꯂꯤꯕ ꯄꯥꯃꯨ ꯌꯥꯊꯪ ꯀꯔꯤꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡꯉꯨ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯅꯣꯡꯃꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯃꯥꯅ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯏꯃꯥ ꯑꯩ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯏꯒꯦ ꯐꯔꯦ ꯅꯪꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯐꯖꯇꯣꯟꯗꯨ ꯀꯥꯗꯨꯗ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯅꯅꯥꯇꯣꯟꯗꯨꯅ ꯆꯐꯨꯡ ꯆꯥꯎ ꯃꯈꯩ ꯐꯤ ꯀꯥꯝꯂꯤꯕꯗꯨꯅ ꯍꯣ ꯅꯣꯏ ꯅꯃꯥꯁꯦ ꯑꯩꯅ ꯀꯩꯅꯣꯝꯇ ꯇꯧꯕ ꯌꯥꯗꯦ ꯌꯦꯡꯁꯤꯟꯗ꯭ꯔꯤꯒꯤꯗ ꯇꯧꯔꯒ ꯂꯩ ꯏꯆꯦ ꯂꯥꯏꯕꯤꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯀꯥꯡꯍꯧ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯣ ꯈꯔ ꯍꯦꯛꯇꯨꯅ ꯄꯤꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯅ ꯃꯔꯨꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤꯅ ꯑꯃꯨꯛꯇꯕ ꯂꯣꯏꯔꯦ ꯅꯨꯄꯤ ꯅꯪꯁꯨ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯗ ꯍꯪꯂꯒ ꯄꯤꯕ ꯌꯥꯗ꯭ꯔꯣ ꯅꯪꯁꯨ ꯅꯃꯥꯁꯤꯅ ꯄꯣꯛ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯆꯞ ꯃꯥꯟꯅꯖꯩ ꯏꯃꯥꯒ ꯃꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯅꯨꯄꯤ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤꯗꯤ ꯏꯃꯥꯅ ꯑꯍꯜꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯃꯥꯗ ꯍꯪꯉꯨ ꯍꯥꯏꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯑꯩꯗꯤ ꯐꯠꯇꯕꯤ ꯃꯧꯅꯤ ꯃꯧ ꯑꯩꯗꯤ ꯏꯄꯥꯝ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯈꯣꯝꯕ ꯃꯆꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯑꯇꯣꯞꯄꯒꯤ ꯅꯨꯄꯤꯅꯤꯗ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯑꯁꯤ ꯈꯟꯅ ꯈꯣꯝꯕꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ ꯐꯖꯇꯣꯟꯗꯨ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯐꯖꯇꯣꯟꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯆꯥꯏꯕꯤ ꯃꯥꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯣ ꯐꯖꯇꯣꯟ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕꯗꯨꯕ ꯏꯆꯦ ꯉꯁꯤꯗꯤ ꯅꯅꯥꯎꯁꯦ ꯈꯣꯏꯗꯧ ꯈꯔ ꯁꯧꯒꯠꯂꯤ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯕꯤ ꯅꯧꯅ ꯉꯁꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯣ ꯌꯥꯝ ꯂꯤꯛꯏ ꯑꯩꯒ ꯀꯌꯥ ꯆꯥꯟꯅꯗꯦ ꯂꯩꯃꯤꯟꯅꯕ ꯇꯧꯅ ꯋꯥꯈ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦꯌꯦ ꯌꯦꯡꯁꯤꯟꯗ꯭ꯔꯤꯒꯤ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯕꯨꯗꯤ ꯅꯈꯣꯏꯒꯤ ꯅꯅꯦꯝꯗꯣ ꯊꯥꯏꯅꯗꯒꯤꯁꯨ ꯌꯥꯝ ꯂꯤꯛꯄꯅꯤ ꯁꯣꯔ ꯐꯥꯎꯕ ꯈꯥꯏꯔꯒ ꯍꯣꯜꯂꯝꯃꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯁꯣꯔ ꯈꯥꯏꯔ ꯍꯣꯜꯂꯦꯗꯅ ꯑꯗꯨꯅꯤ ꯏꯆꯦ ꯂꯩꯃꯤꯟꯅꯕ ꯇꯧꯅ ꯋꯥꯈ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥ ꯅꯤꯡꯈ꯭ꯔꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯅꯤ ꯈꯥꯡꯕ ꯇꯥꯕꯅꯤ ꯂꯤꯛꯂꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯌꯦꯡ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯑꯗꯣ ꯐꯖꯇꯣꯟ ꯏꯆꯦꯁꯦ ꯅꯈꯣꯏ ꯅꯇꯩꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯗꯨ ꯂꯩꯔꯦ ꯅꯪꯕꯨ ꯂꯨꯄꯥ 50 ꯂꯩꯒꯗ꯭ꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯂꯩꯔꯣꯏ ꯍꯧꯖꯤꯛꯇ ꯏꯆꯦ ꯂꯩꯕꯤ ꯂꯥꯛꯇꯨꯅ ꯂꯨꯄꯥ 2 ꯂꯧꯈꯤꯕꯗ ꯉꯥꯏꯔꯤ ꯆꯥꯏꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯏꯆꯦꯁꯦ ꯅꯣꯏꯅꯗꯒꯤ ꯍꯤꯗꯥꯛ ꯂꯩꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯃꯤꯉꯣꯟꯗ ꯍꯪꯂꯕꯁꯨ ꯂꯩꯌꯦ ꯀꯧꯕꯝꯇ ꯍꯥꯏꯗꯦ ꯐꯖꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯦ ꯆꯥꯏꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯐꯖꯇꯣꯟ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯇꯃꯨꯕꯤꯗꯒꯤ ꯅꯪꯅ ꯈꯔ ꯄꯨꯕꯤꯔꯣ ꯏꯆꯦꯅ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ ꯅꯪꯅ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯧꯔꯛꯀꯦ ꯆꯥꯏꯕꯤ ꯃꯥꯅꯗꯤ ꯐꯖꯇꯣꯟꯅ ꯂꯧꯔꯛꯀꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯅ ꯐꯖꯇꯣꯟꯗꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯇꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯃꯨꯕꯤ ꯃꯥꯁꯨ ꯁꯦꯜ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯐꯖꯇꯣꯟ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯅꯝꯃ ꯑꯩꯁꯦ ꯏꯅꯝꯃꯗꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯄꯨꯒꯦ ꯂꯥꯛꯂꯤꯕ ꯇꯃꯨꯕꯤ ꯐꯖꯇꯣꯟꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯒꯦ ꯂꯥꯛꯂꯤꯕꯁꯤꯕꯣ ꯐꯖꯇꯣꯟꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ ꯍꯟꯗꯛꯇꯣ ꯐꯔꯛ ꯈꯔ ꯇꯥꯔꯕ ꯌꯥꯔꯦ ꯏꯅꯝꯃ ꯂꯨꯄꯥ 50 ꯈꯛꯇ ꯄꯨꯒꯦ ꯌꯥꯏꯌꯦ ꯄꯨꯋꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯊꯣꯏ ꯈꯔ ꯆꯥꯎꯏ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯊꯣꯏꯁꯨ ꯁꯣꯏꯕ ꯌꯥꯗꯦ ꯑꯗꯨꯒꯤꯗꯤꯏꯅꯝꯃ ꯑꯩꯅ ꯁꯣꯏꯗꯕꯤ ꯑꯗꯨꯝ ꯍꯨꯜꯂꯛꯀꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯖꯇꯣꯟꯅ ꯇꯃꯨꯕꯤꯗꯒꯤ ꯂꯨꯄꯥ 50 ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯏꯕꯤꯗ ꯄꯤꯔꯝꯃꯤ
ꯁꯥꯏꯕꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯥꯏꯕꯤ ꯂꯨꯄꯥ 500ꯗꯣ ꯐꯪꯂꯕꯗ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯐꯖꯇꯣꯟ ꯃꯥꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯩꯃꯇꯣꯟ ꯃꯃꯣ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯧ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄꯗꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣꯅ ꯀꯧꯈꯤꯕꯅꯤ ꯀꯩꯅꯣ ꯑꯃꯨꯛꯇ ꯍꯪꯉꯨꯁꯣ ꯍꯣꯏ ꯏꯃꯥ ꯐꯖꯇꯣꯟꯗꯣ ꯏꯁꯤꯡ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯀꯩꯅꯣ ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯗꯨ ꯀꯨꯏꯕ꯭ꯔꯣ ꯐꯖꯇꯣꯟ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯛꯂꯅꯤ ꯈꯪꯕꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯏꯄꯥꯝꯂꯣꯝꯒꯤ ꯃꯤ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯛꯄ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ ꯑꯗꯨꯁꯨ ꯁꯥꯒꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯣ ꯅꯨꯄꯤ ꯅꯪ ꯁꯤꯗꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ ꯏꯃꯥꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯉꯥ ꯂꯩꯔꯨꯕꯅꯤ ꯃꯔꯣꯏ ꯃꯄꯥꯡꯒꯗꯣ ꯁꯦꯝꯖꯤꯜꯂꯨ ꯑꯩ ꯉꯥ ꯁꯦꯝꯕꯗꯣ ꯁꯦꯝꯈꯤꯒꯦ ꯍꯣꯏ ꯐꯖꯇꯣꯟ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ ꯈꯣꯝꯕ ꯃꯥꯁꯨ ꯉꯥ ꯑꯗꯨꯕꯨ ꯁꯦꯝꯂꯝꯃꯤ ꯉꯥ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯐꯖꯇꯣꯟꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ ꯑꯔꯨꯕꯤ ꯃꯥꯁꯨ ꯐꯖꯇꯣꯟ ꯍꯣꯏꯒꯤ ꯉꯥ ꯊꯣꯡꯉꯤ ꯈꯪꯂꯕꯗ ꯂꯥꯛꯂꯝꯃꯤ ꯐꯖꯇꯣꯟ ꯅꯪꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯂꯦꯗꯅ ꯏꯆꯦꯗꯤ ꯉꯁꯤꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯏꯟꯁꯥꯡꯒ ꯊꯣꯡꯗ꯭ꯔꯤ ꯏꯆꯦ ꯊꯣꯡꯂꯨꯔꯅꯨ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯉꯤ ꯁꯤ ꯂꯣꯏꯔꯒ ꯉꯥꯏꯔꯒ ꯄꯨꯈ꯭ꯔꯣ ꯌꯥꯝꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯅꯣꯏ ꯑꯗꯨꯝ ꯆꯥꯖꯔꯨ ꯑꯩꯗꯤ ꯏꯟꯁꯥꯡ ꯌꯥꯝ ꯆꯥꯏ ꯏꯆꯦ ꯌꯥꯅꯤꯌꯦ ꯉꯁꯤꯗꯤ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯔꯨꯕꯤꯒ ꯐꯖꯇꯣꯟꯒꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯐꯖꯇꯣꯟ ꯃꯥꯁꯨ ꯃꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯅꯝꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯀ ꯈꯥꯏꯗꯣꯛꯇꯕꯤ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯗ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯍꯥꯟꯅ ꯍꯥꯞꯄ ꯍꯧꯏ ꯐꯖꯇꯣꯟ ꯅꯪꯅ ꯍꯥꯞꯂꯤꯕ ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯏꯆꯦ ꯍꯣꯏꯒꯤꯅꯤ ꯑꯔꯨꯕꯤ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯤ ꯃꯇꯣꯡꯗꯨ ꯈꯜꯂꯒ ꯍꯥꯞꯄꯛꯑꯣ ꯑꯩꯈꯣꯏ ꯃꯍꯤ ꯀꯌꯥ ꯄꯥꯝꯗꯦ ꯍꯣꯏ ꯏꯆꯦ ꯐꯖꯇꯣꯟ ꯃꯥꯁꯨ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕ ꯆꯥꯗ꯭ꯔꯤꯕꯗꯨꯒꯤ ꯈꯟꯗ ꯇꯦꯡꯀꯣꯠ ꯑꯆꯧꯕꯗꯨꯃ ꯊꯟꯀꯣꯛ ꯇꯧꯅ ꯄꯤꯔꯝꯃꯤ ꯑꯔꯨꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ ꯆꯥꯛ ꯊꯤꯔꯕꯗ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒꯕꯨ ꯀꯧꯔꯝꯃꯤ ꯂꯩꯃꯇꯣꯟꯒ ꯈꯣꯝꯕꯒꯁꯨ ꯆꯪꯂꯛꯏ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯏ ꯈꯣꯝꯕ ꯃꯥꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯗꯤ ꯑꯇꯣꯞꯄꯁꯨ ꯌꯥꯝꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯛꯄ ꯉꯥꯗꯣ ꯆꯥꯎꯗꯤ ꯆꯥꯎꯕꯅꯤ ꯃꯇꯣꯡꯁꯨ ꯀꯌꯥ ꯌꯥꯎꯕꯨꯗꯦ ꯑꯂꯨꯒ ꯃꯔꯨꯒꯅ ꯅꯝꯃꯤ ꯅꯨꯄꯥ ꯏꯆꯦ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯏꯟꯁꯥꯡ ꯊꯣꯡꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯈꯔ ꯌꯥꯝꯅ ꯊꯤꯟꯈ꯭ꯔꯦ ꯈꯣꯝꯕ ꯆꯥꯎꯅ ꯅꯨꯄꯤ ꯅꯪ ꯇꯧꯔꯤꯁꯤ ꯀꯩ ꯍꯥ ꯉꯥꯁꯦ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨ ꯂꯩꯔꯨꯕꯅꯤ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯄꯤꯔꯣꯏꯁꯦ ꯍꯥꯏꯔꯣ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯏꯗꯦꯗꯅ ꯄꯤꯔꯕꯁꯨ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯄꯤꯔꯁꯨ ꯌꯥꯏ ꯃꯇꯣꯡꯈꯩꯅ ꯃꯤꯉꯣꯟꯗ ꯄꯤꯈ꯭ꯔꯒ ꯃꯔꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯩꯃꯇꯣꯟꯅ ꯌꯥꯔꯦ ꯇꯣ ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯩ ꯏꯀꯥꯏꯀꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯐꯖꯇꯣꯟ ꯁꯥꯎꯅ ꯍꯣ ꯍꯌꯦꯡꯅꯦ ꯑꯩ ꯉꯥꯗꯣ ꯁꯤꯡꯕꯤꯒꯦ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯄꯤꯖꯅꯤꯡꯗꯕꯁꯤꯕꯨ ꯀꯩ ꯆꯥꯛꯀ ꯆꯥꯔꯣꯏꯗ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯁꯤꯁꯨ ꯅꯃꯅ ꯆꯥꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟꯗꯨ ꯆꯥꯛ ꯆꯥꯗꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯗꯅ ꯁꯥꯎꯔꯒ ꯍꯧꯒꯠꯈ꯭ꯔꯦꯅꯤ ꯁꯥꯎꯅꯤꯡ ꯁꯥꯎꯁꯠ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯃꯥ ꯐꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕꯤꯗꯕꯁꯤꯗ ꯃꯥ ꯅꯥꯎ ꯆꯥꯎꯔꯦ ꯏꯃꯥꯒꯤ ꯈꯣꯝꯕ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯈꯠꯅꯒꯅꯨ ꯏꯃꯧꯁꯦ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯪꯅ ꯊꯦꯝꯗꯨꯅ ꯂꯣꯏꯅꯧ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯐꯖꯇꯣꯟ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯃꯤꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯐꯖꯇꯣꯟ ꯃꯁꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯅꯞꯇ꯭ꯔꯦ ꯃꯅꯦꯝꯅ ꯈꯪꯂꯕꯗꯤ ꯉꯥꯡꯂꯅꯤ ꯍꯥꯏꯗꯨꯅ ꯑꯔꯨꯞ ꯑꯇꯥꯎ ꯁꯤꯔꯝꯃꯤ ꯐꯖꯇꯣꯟꯗꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯨꯍꯟꯕꯤꯔꯝꯃꯤ ꯃꯥꯅ ꯁꯦꯜ ꯄꯨꯔꯨꯕꯁꯤꯡ ꯑꯗꯨꯁꯨ ꯐꯖꯇꯣꯟꯗ ꯊꯧꯕ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯇꯃꯨꯕꯤ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯃꯨꯕꯤꯅ ꯏꯟꯗꯣꯝꯆꯥ ꯐꯖꯇꯣꯟꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯇꯃꯨꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯩꯈꯤꯕꯅꯤ ꯏꯟꯗꯣꯝꯆꯥ ꯀꯧꯊꯣꯔꯛꯀꯦ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯂꯩꯃꯇꯣꯟꯅ ꯃꯃꯧ ꯅꯨꯄꯤ ꯐꯖꯇꯣꯟꯕꯨ ꯀꯧꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯇꯃꯨꯕꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯖꯇꯣꯟꯗꯨ ꯄꯥꯎꯈꯠꯄ ꯐꯥꯎꯔꯝꯃꯤ ꯐꯖꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯅꯝꯃ ꯂꯥꯛꯄꯤꯔꯝꯃꯤ ꯇꯃꯨꯕꯤ ꯐꯖꯇꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯤ ꯂꯥꯛꯆꯔꯤ ꯐꯖꯇꯣꯟ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ 이놈아, ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯈꯪꯁꯤꯟꯅꯗꯕ ꯁꯥꯅꯨ. ꯊꯥ ꯀꯌꯥ ꯁꯨꯔꯦ ꯅꯪꯅ ꯃꯊꯣꯏ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ? ꯂꯩꯃꯇꯣꯟ ꯉꯛꯅ. ꯇꯥꯃꯨꯕꯤ, ꯀꯔꯤꯒꯤ ꯃꯊꯣꯏꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 500 ꯄꯨꯈꯤꯕ ꯊꯥ 3 ꯍꯥꯏꯔꯛꯂꯦ. ꯃꯊꯣꯏꯁꯨ ꯄꯤꯔꯛꯇꯦ, ꯃꯔꯦꯞꯁꯨ ꯄꯤꯔꯛꯇꯤꯌꯦ. ꯂꯩꯃꯇꯣꯟ ꯃꯃꯧ ꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯗꯨꯅ. ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯜꯂꯗꯨꯗꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯃꯧ ꯏꯕꯦꯝꯃ? ꯐꯖꯇꯣꯟ ꯂꯠꯂꯠ ꯇꯧꯅ. ꯏꯃꯥ, ꯁꯨꯃꯥꯏ ꯇꯧꯕꯅꯦ. ꯏꯆꯦ ꯆꯥꯏꯕꯤꯅ ꯏꯇꯩꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ.
ꯏꯆꯦ ꯇꯃꯨꯕꯤꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯗ ꯄꯨꯕꯤꯕꯅꯤ ꯇꯃꯨꯕꯤ ꯁꯥꯎꯅ ꯁꯦꯜꯗꯣ ꯆꯥꯏꯕꯤꯅ ꯂꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯂꯧꯕꯅꯤ ꯑꯗꯨꯅ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ ꯂꯩꯃꯇꯣꯟꯅ ꯇꯃꯨꯕꯤ ngasi nongmo nini sigi manungda indomsa nangi seldu pirage nang saurano phare indomsa adudi ai tang 10 sida laklage asi hairam laga tamumi satkiramni leimaton mamauda sauna yengduna hai mawa karino nangna tawribasibo asigumase tawgono haina nangonda kayarak hairaba natro phazatona ima ai sumai tawni khanglamlabadi tawramoi ima karaidagi selna ina matamuregi selase pikhidoino leimaton makok pai aisu khutsi sel amata leite asumna sum leibadi yadabanina nangi sanado kaithoknasi sel leireba kandane amuk sananaba phazaton lalatawna haire ima aigi sana singdo isi arubina wahibadagi piraktri kari haiba sana singdo arubina lawki haiba nate nangbu mina sanado lawkrabadi lawsinba yadabro ima lawbu satnurabani mapamlongi mina lawki haina haire Migi sana lauraga adum hekta tawba yabro imaga satun hairusi asi haiduna mani mamu anidu arubi hoida laklammi leimatona arubi bu kaurami arubi su tarduna mapalumna thorai phazaton ga manem ga leptu leiramdu ubada haima indomsa phazaton koire iro indomsa mangol se ekta kakhat piro yare indomsa sia nangonda wam ta haige haidu laklibani kai wan indomsa hekta haibiyo nang nai khoi mong ni sana lauki dana mong na haye ado sana do piro adu haige laklibani kaino ning domsa aidi phazaton dagi sana laudi arubi na hairakli wa du tabada phazaton yam ngak na arubi di yengi leimaton mamang nu bi di yengduna mawa na siena sana laudi hairibasidi ima isina haijilibani aigi sana asauba lik asaubusu mana mapam luhungba masaikadaba lay haidu laukibani arubi sauna hai phazaton aina nangi sana karam kanda lawya ha karam kanda lawgeba iche oidaba ngangbiganu iche aigi lawkiba sana do puthokpiro arubi leimatoni yengduna indomja nabong nu pisia ngawrba kidam taw yumda phajinuru thambiyu mapan thokanbirakanu leimaton arubi na sana lawde haidun selabanina asum haire phare arubi nangna sana do lawjabadi indomja hoyamuk salage mawa yumda salaslaw ima aigi sanado isi arubini lawkibani mana masim thisinaribani hai yare yumda sasi lawo masimi gi mayumni asi haiduna leimatona mamau nupibu puduna satkirami yum yaurabada leimatona mamau bu ngangba hauraklammi mawa aina namonda asi thokani haiduna kayarak ana haikiba natro hojikti kari sae ima aidi isi arubina suna tarukani haiba khaludabani hai mi haibase thazaba yaba natte masagi kanaba khaphiba misu leitaba nattenya pangida ko maungdangse tanza tu saurel masu thongal dagi sauna sanglei isa leimaton nang leimba yam phare ta da ngasi thazada lengbirak babu kai leiribagi ta da leimaton nang ta da na noigi silak libase ategi nate nongma namang nu pi siga magi ibeto mi haibi nu pi duga aigi yumda laktuna lupa lising lawkibani aina ibetom migi mayumda satuna sel singu hairubada madi khangde phazaton da hayu haidun haire tadana mangona sel thawbado piraw haibisu pirakte leimaton mamongda yengi phazaton mamai de lukthaki tada saubi bayade tadagi sel do athum matamda singnaba nasal hotnazarki hoi khara thuna tadagi sel do singnaba taw handakti nang tadasu sel khrasili hoi tada saurel masu satkre leimaton sauna mamongda yengduna yumba sida sel thoba kayang watli ha kayang watli gi laki kadawa ai mi gi mangda maise thangatuna satpa phawba ngamlarui ai ima nabong yamna lade namongbu apangbi namongni khana amuk dangakpi matung manaw asigumba thabakse matung tawjaroi mawa nahana mai basarabadi mangthan aduna gyang taw kaidonungda imana nugi phatanaba wa hairoi tanja da khomba masu thongalomdagi sanglai magi nupina leplaga leramadu ubada karisu haidabi sangsinduna phuba hek tawraklami leimaton masana mamobu phukibaduda imagi khomba karino nang
ꯀꯔꯝꯅ ꯏꯃꯧꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯀꯔꯤ ꯐꯨꯔꯤꯕꯅꯣ ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯈꯣꯝꯕ ꯁꯥꯎꯅ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯥ ꯂꯧꯔꯨꯕꯗꯒꯤ ꯏꯃꯥꯏꯁꯦ ꯊꯥꯛꯀꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯔꯣꯟꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯅꯃꯧꯁꯤꯅ ꯁꯦꯜ ꯄꯨꯔꯝꯗꯕ ꯃꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯊꯧꯔꯛꯏ ꯍꯥꯏꯌꯨ ꯅꯪ ꯁꯦꯜ ꯃꯌꯥꯝꯗꯣ ꯀꯔꯥꯏ ꯊꯝꯃꯤ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯈꯣꯝꯕ ꯑꯃꯨꯛꯇ ꯊꯞꯊꯧ ꯁꯥꯎꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯁꯤ ꯏꯃꯧꯅ ꯂꯧꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯏꯃꯧꯅ ꯁꯤꯖꯤꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯒꯤ ꯄꯨꯕꯤꯔꯨꯕ ꯉꯥꯛꯇꯅꯤ ꯗꯣꯂꯥꯏ ꯇꯣꯡꯕꯤꯅ ꯆꯦꯡꯀꯨꯞ ꯄꯨꯕꯤꯒꯤ ꯋꯥꯕꯤꯕꯒꯤ ꯊꯣꯛꯂꯤꯕꯅꯤ ꯃꯃꯥꯡꯒꯤ ꯂꯧꯐꯝ ꯃꯆꯦꯠ ꯑꯁꯦ ꯌꯣꯟꯊꯣꯛꯇꯨꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ ꯈꯣꯝꯕ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯂꯧ ꯃꯆꯦꯠ ꯑꯗꯨꯕꯨ ꯌꯣꯟꯗꯨꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜ ꯑꯗꯨ ꯁꯤꯡꯂꯝꯃꯤ ꯈꯣꯝꯕꯒ ꯂꯩꯃꯇꯣꯟꯒꯅ ꯐꯖꯇꯣꯟꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯐꯖꯇꯣꯟꯗꯒꯤ ꯂꯧꯍꯧꯕ ꯁꯅꯥ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯔꯨꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯩꯖꯩ ꯁꯤꯗꯤꯗꯅ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏꯌꯦꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯇꯣꯟꯒꯤ ꯁꯅꯥ ꯄꯨꯝꯕꯁꯨ ꯑꯩꯒꯤ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯐꯖꯇꯣꯟꯒꯨꯝꯅ ꯄꯪꯕꯤ ꯃꯉꯥ ꯇꯔꯨꯛꯇꯪ ꯊꯦꯡꯅꯔꯝꯂꯕꯗꯤꯅꯦ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯅ ꯆꯥꯕ ꯌꯥꯔꯝꯒꯅꯤ ꯑꯁꯤ ꯈꯟꯅ ꯑꯔꯨꯕꯤꯗꯨ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯄꯩꯕ ꯀꯧꯕ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯑꯔꯨꯕꯤꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯍꯨꯔꯥꯜꯂꯝꯃꯤ ꯑꯄꯩꯕ ꯅꯣꯛꯇꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯟꯗꯨꯝꯕꯤꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯑꯁꯤ ꯈꯟꯅ ꯑꯄꯩꯕ ꯍꯨꯔꯥꯟꯕꯗꯨ ꯊꯣꯛꯂꯛꯏ ꯍꯨꯏ ꯑꯃꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯃꯁꯤ ꯍꯨꯏꯁꯦ ꯌꯥꯝ ꯈꯣꯡꯅꯤꯡꯕ꯭ꯔꯩꯕꯨ ꯀꯣꯛ ꯍꯥꯠꯇꯣꯛꯂꯒ ꯆꯥꯅꯤꯀꯣ ꯀꯥꯟꯗꯦ ꯊꯪꯅꯕ ꯁꯝꯕꯜ ꯑꯁꯤ ꯀꯥꯟꯗꯨꯅ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯁꯝꯕꯜ ꯑꯗꯨ ꯆꯣꯡꯕꯗ ꯁꯅꯥ ꯌꯣꯟꯕ ꯃꯌꯨꯝꯗꯨꯃ ꯇꯥꯍꯧꯔꯝꯃꯤ ꯑꯄꯩꯕ ꯍꯨꯔꯥꯟꯕꯗꯨꯗꯤ ꯁꯅꯥ ꯇꯥꯍꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯖꯇꯣꯟ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯁꯨꯃꯥꯡꯗ ꯃꯌꯨꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯨ ꯑꯣꯏꯗꯨ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟ ꯍꯔꯥꯎꯅ ꯃꯅꯦꯕꯨ ꯀꯧꯔꯝꯃꯤ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯃꯃꯧꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯍꯨꯋꯥ ꯀꯔꯤ ꯇꯧꯔꯦ ꯏꯃꯥ ꯑꯩꯒꯤ ꯁꯅꯥꯁꯤꯡꯗꯣ ꯃꯄꯥꯟꯁꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯂꯩꯃꯇꯣꯟ ꯉꯛꯅ ꯀꯔꯥꯏ ꯏꯃꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯍꯨꯋꯥ ꯁꯤꯗꯤ ꯅꯪꯒꯤ ꯁꯅꯥꯁꯤꯡꯗꯨꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯂꯥꯟꯅ ꯂꯥꯜꯂꯨꯅꯨ ꯂꯥꯟꯗꯕꯒꯤꯗꯤ ꯏꯁꯣꯔ ꯂꯩꯕꯅꯦꯗꯅ ꯅꯪꯒꯤ ꯁꯅꯥꯁꯦ ꯏꯁꯣꯔ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯝꯃꯤ ꯑꯩꯅ ꯋꯥꯅ ꯐꯖꯇꯣꯟꯗꯒꯤ ꯁꯅꯥꯗꯨꯕꯨ ꯂꯧꯔꯒ ꯀꯅꯥꯅꯅꯣꯕ ꯑꯩꯒꯤ ꯁꯅꯥꯗꯨꯕꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯤꯕꯁꯤꯕꯣ ꯍꯣꯏ ꯏꯃꯥ ꯅꯆꯥꯅ ꯃꯤꯉꯣꯟꯗꯒꯤ ꯇꯧꯗꯨꯅ ꯂꯧꯔꯨꯕ ꯁꯅꯥꯁꯤꯡꯗꯣ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯗꯨ ꯀꯞꯂꯤ ꯐꯖꯇꯣꯟꯗꯒꯤ ꯁꯦꯜ ꯄꯨꯍꯜꯂꯨꯕꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯏ ꯃꯈꯣꯏꯁꯨ ꯐꯖꯇꯣꯟꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒꯤ ꯄꯥꯞꯅꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯖꯇꯣꯟꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯐꯖꯇꯣꯟꯅꯤ ꯑꯗꯨꯅ ꯃꯥꯅꯁꯨ ꯉꯥꯛꯄꯤꯔꯝꯃꯤ ꯁꯦꯜꯁꯤꯡꯗꯨ ꯐꯖꯇꯣꯟꯅ ꯁꯤꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯐꯖꯇꯣꯟ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯐꯖꯇꯣꯟ ꯑꯃꯗꯤ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯂꯩꯃꯇꯣꯟ ꯃꯥꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯐꯖꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗ ꯂꯩꯃꯇꯣꯟꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ